न्यूट्रॉन स्टार की चामच अमगी मेटरना माउंट एवरेस्ट की अरुंबदगी लुंब हेली थिजिलोई सिंगना चाही 37 मिलियन सूरबा मेगा पेंगुइन अमगी फॉसिल अंटार्कटिका दा फंखरे। इस अंटार्कटिका की बेस फॉल हिल्स दा लैबा पाट अमा यामना थुमी चेनबना मरम ओइरगा विंटर की मतम दा फावबा फमजिनदे। फैक्ट नंबर 1 1998 दा पुथोखिबा सेविंग प्राइवेट रायन हाइबा फिल्म असी नन डिजिटल एडिटिंग सिस्टम दा एडिट तौखिबा अरोइबा फिल्मनी। फिल्म असी एडिटिंग दा एकेडमी अवार्ड फंखिबा फिल्म अमसुनी। फैक्ट नंबर 2 सेकेंड वर्ल्ड वार दा सिजिनखिबा जापानीज क्रूजर सुजुया असी रेकॉर्ड की मतुंग इन्ना ख्वाइदगी लुबा शिपरेक हाइबदी जहाज अति अकाइनी हाइना थाजनै। मसी चौराकना समुद्र की लेखादा 8400 मीटर्स नत्रगा 27600 फीट लुबा मफम दलै। मसी टाइटैनिक न लुखिबा मफम अदुगी अरुबगी सरुक अनीनी। फैक्ट नंबर 3 न्यूट्रॉन स्टार की चामच अमगी मेटरना माउंट एवरेस्ट नत्रगा गिजा की पिरामिड 54 की वेटगी लुंब हेली। फैक्ट नंबर 4 इजराइल की पोस्टल सर्विस ना चाही खुदिंगी ईश्वर की मिंग दे एड्रेस तौबा चिठी लिसिंग अमा हेना फंगी। चिठी सिंग अदु मांगहनबगी महुत्ता अनडिलीवरेबल मेल डिपार्टमेंट ना मखोई सिंग अदु हांगदोकलबा मतुंगदा वेस्टर्न वॉल की चेखाइबा मरक्ता नमसिनदुना थम्मी। फैक्ट नंबर 5 अफावबा सिंगर रॉड स्टीवार्ट की नुपी मंगाना पोकपा मचा निपाल लई। महाकी मचा अहल अमदी अतोंबा मखोई अनीगी खेनबा चाही असी 49 नी। महाकी मचा अहलना 55 इयर्स सूरे अदुगा अतोंबा मचाना सुमनतगी 6 इयर्स ता ngairi। फैक्ट नंबर 6 आइरिन जोलियट क्यूरी अमदी महाकी हस्बैंड फेडेरिक जोलियट क्यूरी मखोई अनीना 1935 ता केमिस्ट्री दा नोबेल प्राइज फंखी। मसी मखोइना आर्टिफिशियल रेडियो एक्टिविटी पुथोकपगिनी। मखोई अनीना मखोई की पेरेंट्स की मतुंगदा नोबेल प्राइज फंखिबा अनीसुबा मेरिट कपलनी। फैक्ट नंबर 7 2015 दा डेनियल बोरा कौबा कनाडियन अमा गार्डन सियर अमदा 100 बेलून्स पुनसिंदुना कैलगरी सिटी मथक्ता पाइहल्लबा मतुंगदा एरेस्ट तौरमी। फैक्ट नंबर 8 सेकेंड वर्ल्ड वार मनुंगदा जापानीज सिंगना बैक्टीरियल स्लरी कोटेड तौरबा हयिंग सिंग चाइना दा थादोकलमी। मसी कोलेरा पाक्सना संदोकनबनी। मखोइना असुमना तौबा असिदा चाइनीज 4,10,000 हेना हालमी हाइरी। फैक्ट नंबर 9 2009 दा 19 इयर्स सुरबी इंडियन काश्मीरी वुमेन रुक्सना कौसर की मयुमदा टेरोरिस्ट अहुमना लंदारकलमी। रुक्सनाना सिंजंग अमगी मतेंगना मखोई अहुमगी मनुंगदा अनीगी खुलाई थादोकहलमी। कमांडर अदुबु मसामकी राइफलना हालमी। मसीगी मतुंगदा लेमहौरिबा अनी अदु चेनखिनबा फोर्स तौरमी। मंगोंदा इंडिया गवर्नमेंटना नेशनल ब्रेवरी अवार्ड पिरमी अमदी पुलिस जॉब अमा ऑफर तौरमी। फैक्ट नंबर 10 ममिंग चलबा अमेरिकन एक्टर अमदी मार्शल आर्टिस्ट चक नॉरिसता मियामना महाका ब्रूसलीगा फाइट तौबदा कनाना ngamgani हाइना हंगबदा महांगना हाइरमी मदुदी तसेंगना ब्रूसलीबु कना अमतना माइथीबा पीबा ngamoi। फैक्ट नंबर 11 एवरेज ओइना नुपी सिंगी स्किन असिना नुपा सिंगी स्किन दगी लाइट ओइबा हेली। मसिना मरम ओइरगा मखोइगी स्किन असिना विटामिन डी एब्जॉर्ब तौबा हेली अमदी कैल्शियम सिजिनबगी चांग हेली। मसी मखोइना ब्रेस्ट मिल्क पुथोकनबनी। फैक्ट नंबर 12 मिट अमा खक्तदा मिट नहा मयाम अमा नत्रगा आइरिस मयाम अमा याउबा याई। कंडीशन असिबु पोलीकोरिया हाइना कौई। फैक्ट नंबर 13 आर्थर जोन प्रेस कौबा कोल स्टोकर असी जहाज मंगा काइदुना लुखिबदा हिंगहौबा मियोइनी। टाइटैनिक याउना जहाज मंगा लुखिबगी तोंगान तोंगानबा
ꯊꯧꯗꯣꯛꯁꯤꯡꯗ ꯃꯍꯥꯛꯁꯨ ꯌꯥꯎꯈꯤꯔꯝꯃꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯒꯤ ꯃꯤꯌꯥꯝꯅ ꯃꯉꯣꯟꯗ ꯗ ꯑꯟꯁꯤꯡꯀꯦꯕꯜ ꯁ꯭ꯇꯣꯀꯔ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤ ꯄꯤꯈꯤ꯫ ꯐꯦꯛ ꯅꯝꯕꯔ 14 ꯍ꯭ꯋꯥꯏꯠ ꯍꯥꯎꯁꯀꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯕꯤꯜꯗꯤꯡꯁꯤꯡꯒ ꯁꯝꯅꯕ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯇꯅꯦꯜꯁꯤꯡ ꯂꯩ꯫ ꯃꯔꯨꯑꯣꯏꯕ ꯕꯤꯜꯗꯤꯡꯁꯤꯡ ꯑꯗꯨꯗꯤ ꯇ꯭ꯔꯦꯖꯔꯤ ꯕꯤꯜꯗꯤꯡ, ꯑꯣꯜ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯣꯐꯤꯁ ꯕꯤꯜꯗꯤꯡ ꯑꯃꯗꯤ ꯕ꯭ꯂꯦꯌꯔ ꯍꯥꯎꯁꯅꯤ꯫ ꯇꯅꯦꯜꯁꯤꯡ ꯑꯁꯤ ꯁꯦꯀꯦꯟ ꯋꯥꯔꯜꯗ ꯋꯥꯔ ꯃꯅꯨꯡꯗ ꯁꯦꯝꯈꯤꯕꯅꯤ꯫ ꯃꯁꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯗꯤ ꯑꯇꯣꯞꯄ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗ ꯁꯦꯐꯇꯤ ꯑꯣꯏꯅꯕꯅꯤ꯫ ꯐꯦꯛ ꯅꯝꯕꯔ 15 ꯊꯤꯖꯤꯜꯂꯣꯏꯁꯤꯡꯅ ꯆꯍꯤ 37 ꯃꯤꯂꯤꯌꯟ ꯁꯨꯔꯕ ꯃꯦꯒꯥ ꯄꯦꯡꯒꯨꯏꯟ ꯑꯃꯒꯤ ꯐꯣꯁꯤꯜ ꯑꯟꯇꯥꯔꯛꯇꯤꯀꯥꯗ ꯐꯪꯈ꯭ꯔꯦ꯫ ꯐꯣꯁꯤꯜ ꯑꯗꯨ 6 ꯐꯤꯠ ꯍꯦꯟꯅ ꯋꯥꯡꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯦꯠꯅ 250 ꯄꯥꯎꯟꯗ ꯍꯦꯜꯂꯤ꯫ ꯐꯦꯛ ꯅꯝꯕꯔ 16 ꯃꯥꯔꯀꯨꯔꯤ, ꯖꯦꯃꯤꯅꯤ ꯑꯃꯗꯤ ꯑꯦꯄꯣꯂꯣ ꯃꯤꯁꯟꯁꯤꯡꯗ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯅ ꯃꯈꯣꯏꯒꯤ ꯀ꯭ꯔꯤꯎꯃꯦꯠꯁꯤꯡꯒꯤ ꯅꯥꯀꯟꯗ ꯃꯈꯣꯏꯒꯤ ꯁꯤꯠꯁꯤꯡꯗ ꯆꯥꯕ ꯇꯨꯝꯕ ꯑꯃꯗꯤ ꯇꯣꯏꯂꯦꯠ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯀꯛꯅꯕ ꯖꯒꯥ ꯑꯣꯏꯕꯅꯅꯤ꯫ ꯐꯦꯛ ꯅꯝꯕꯔ 17 ꯂꯥꯏꯠ ꯕꯜꯕ ꯑꯁꯤ ꯅ꯭ꯌꯨ ꯑꯥꯏꯗꯤꯌꯥ ꯑꯃꯒꯤ ꯑꯣꯏꯅ ꯌꯨꯅꯤꯚꯔꯁꯦꯜ ꯁꯤꯝꯕꯣꯜꯅꯤ꯫ ꯐꯦꯛ ꯅꯝꯕꯔ 18 ꯏꯂꯤꯐꯦꯟꯠ ꯑꯃꯅ ꯃꯁꯥꯒꯤ ꯄꯦꯅꯤꯁ ꯑꯁꯤ ꯃꯍꯥꯛꯀꯤ 5ꯁꯨꯕ ꯃꯈꯣꯡ ꯑꯣꯏꯅ ꯃꯁꯥꯒꯤ ꯋꯦꯠ ꯁꯄꯣꯔꯠ ꯇꯧꯕꯗ ꯃꯇꯝꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ꯫ ꯃꯁꯤ ꯍꯌꯤꯡ ꯇꯥꯟꯊꯣꯛꯄ ꯑꯃꯗꯤ ꯍꯥꯒꯠꯆꯕ ꯈꯣꯠꯄ ꯃꯇꯝꯗ ꯑꯣꯏꯒꯜꯂꯤ꯫ ꯐꯦꯛ ꯅꯝꯕꯔ 19 ꯕ꯭ꯔꯥꯎꯟ ꯔꯤꯀ꯭ꯂꯁ ꯁ꯭ꯄꯥꯏꯗꯔꯁꯤꯡ ꯑꯁꯤ ꯑꯦꯚꯔꯦꯖ ꯑꯣꯏꯅ ꯃꯆꯤꯟꯖꯥꯛ ꯑꯃꯠꯇ ꯆꯥꯗꯅ 6 ꯃꯟꯊꯁ ꯐꯥꯎꯕ ꯆꯠꯄ ꯉꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯁ꯭ꯄꯥꯏꯗꯔ ꯑꯃ ꯑꯣꯕꯖꯥꯔꯚ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯃꯆꯤꯟꯖꯥꯛ ꯑꯃꯠꯇ ꯆꯥꯗꯅ ꯁꯤꯖꯟ 5 ꯍꯦꯟꯅ ꯍꯤꯡꯂꯝꯕ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤ꯫ ꯐꯦꯛ ꯅꯝꯕꯔ 20 ꯌꯨꯂꯦꯀꯣꯔꯟ ꯐꯤꯁ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯣꯏꯂꯤ ꯑꯣꯏ ꯃꯗꯨꯗꯤ ꯉꯥ ꯃꯈꯜ ꯑꯁꯤ ꯃꯩ ꯊꯥꯕ ꯌꯥꯏ꯫ ꯉꯥ ꯃꯈꯜ ꯑꯁꯤ ꯃꯃꯥꯡꯉꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯉꯥꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯐꯦꯛ ꯅꯝꯕꯔ 21 ꯏꯁ ꯑꯟꯇꯥꯔꯛꯇꯤꯀꯥꯒꯤ ꯕꯦꯁꯐꯣꯜ ꯍꯤꯜꯁꯇ ꯂꯩꯕ ꯗꯤꯞ ꯂꯦꯛ ꯑꯁꯤ ꯑꯣꯁꯤꯟꯗꯒꯤ ꯁꯔꯨꯛ 10 ꯍꯦꯟꯅ ꯊꯨꯝꯍꯤ ꯆꯦꯜꯂꯤ꯫ ꯂꯦꯛ ꯑꯁꯤ ꯋꯤꯟꯇꯔꯒꯤ ꯃꯇꯝꯗ ꯐꯥꯎꯕ ꯐ꯭ꯔꯤꯖꯤꯡ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯐꯝꯖꯤꯟꯗꯦ꯫ ꯐꯦꯛ ꯅꯝꯕꯔ 22 ꯑꯔꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯍꯣꯇꯦꯜ ꯑꯌꯥꯝꯕꯒꯤ ꯔꯨꯝꯁꯤꯡꯗ ꯀꯔꯝꯕ ꯂꯝꯕꯤꯗ ꯅꯠꯇ꯭ꯔꯒ ꯃꯥꯏꯀꯩ ꯀꯗꯣꯝꯗ ꯃꯀꯥ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯎꯠꯄ ꯁ꯭ꯇꯤꯀꯔ ꯅꯠꯇ꯭ꯔꯒ ꯁꯥꯏꯟ ꯑꯃꯃꯝ ꯂꯩ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯨꯁꯂꯤꯝ ꯒꯦꯁꯠꯁꯤꯡꯅ ꯃꯥꯏꯀꯩ ꯀꯗꯣꯝꯗ ꯏꯁꯣꯔ ꯈꯨꯔꯨꯝꯒꯅꯤ ꯍꯥꯏꯕꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ꯫ ꯐꯦꯛ ꯅꯝꯕꯔ 23 ꯌꯨꯑꯦꯁ ꯑꯃꯗꯤ ꯀꯅꯥꯗꯥ ꯀꯟꯇ꯭ꯔꯤ ꯑꯅꯤꯅ ꯅꯥꯌꯒꯔꯥ ꯇ꯭ꯔꯤꯇꯤ ꯑꯁꯤ 1950ꯗ ꯁꯥꯏꯟ ꯇꯧꯅꯈꯤ꯫ ꯃꯁꯤ ꯅꯥꯌꯒꯔꯥ ꯐꯣꯜꯁꯀꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨ ꯄ꯭ꯔꯤꯖꯥꯔꯚ ꯇꯧꯅꯕꯅꯤ꯫